Manipuri wari tamina si subscribe tawbidribsingna subscribe tawbiramu. Video thagalakpa khudingmakki notification phangnabagidamta bell button asida nambiramu. Ahan bamuktada yengbiriba amdi tabirabu khudingmakpu Manipuri wari tamina si YouTube channel gi makaidagi taramna uksabagaloinana nolukna khurumjari. Lepa leitana hapsarakliba Loisinkhidraba diary gi kuntrani thoisubu episode miyamda khudol tamjari. Wari asibu ibirakpa Rustam Naorem. Biki masadu fazana kiba ama faure adubu masu maidu thanana bahaiduna makuttu phaklangduda nanduna switchtu lamduna kadugi maidu phat thabaga magi mitmang mamang muktada masa pumba angoba fizol ngakta setpi masamtana zwai thadabi mamit ngawrok ngawna leplambadada biki khyan gyan khangmang mangduna kadudagi mamaidu phat leithokraktuna chenthorappadada Marai baktuna thongba duda safu kanna yesin kibdagi masadu gyan tadabida magi kagi thongjinduda sallaga product tai kadugi siarduda phamduna table dudan makoktuna nonthaduna ngaduna ngasai phamlambadagi adumak uithaduna tumkhrabajatni mikupsida biki mikap khangthok thoi masadu thak niktuna phamlambadagi phuk hogatuna kadugi akoibudu leiduna yenglei bikina Karino hujikta aina thingnakiba okiba mayamduna sor sangna hondokladana o mang pumnamak mangniko onthokpa mang haibaduni kamdawna no aidi biki wakhal amada mikup amadi tumin phamduna leirambadagi hawgatuna hakang wawa chaladuna bathroom da chang basin dugi mathakta thetliba sakyeng mingsenduda mathanta munna yenglamlaga ising tap tu phat thaduna mamaidu ising du makhut ani tuki khujok tuda yaraduna mamai duda mathanta ani ohumlak jwa saisillaga mingsen duda yengluba matamdadi mamai du ina pungang ba makai leirame aduga makhutuda amuk hanna yenglubadasu makhuttu itana ngaksang ngangna leirambaduna mamitu chechet uisinduna amuk hanna pangthoklaga mingsen duda yengluba matamdana amuk haujikta mana ukhibe isingdo amata tairamdre Biki ising tap tu sat laisalaga yantuna lairibu tawel du phat chingthaduna mamai mamit makhut khutsaga du taithok loduna magi kada changlakle Biki tawel du table masida thamlaga phamung du da makhong du yanthaduna mamai du leimai du da non tharaga mikup ama phomlingai chiraksida mana munna yengliba leimai mitmang muktuda I drop tapna taba haurai Biki ngakpada kham thengkhre Masagi natondagi tarakliba I nahi adubu kadaidagi tarakpano haiba phawba khangdabagum mamaidu mathakta khangyeng khalai matamduda manatondagi chentharakpa idu machinban yarakpaduda biki makhuttuna manatonduda maduna yengbada idu magi manatondagi ni haiba khangle biki pakhatna idu makhut ani changduna taithokna bakanna hotnaringai Jairak ngasai magi mamangda tawkhiba adugumna mamangda tawkhiba adugumna mayunggi mamang thongjawduda kok thilai matamsida biki masadu swai laudana idu taithok thongdu tamna lakle makongdu sitpoi thangboi yumyaidu phawraktuna thong manaktuda changsilakli thillebudasu lepte biki sor amuktang sangna hondoklaga thongdu hangdoknaba bikina setli litliba fironduta natana maga masak chap manana amma magi mamang hek mamang muktada mitmang muktada leptuna leirambaduda biki masad swai laukhiba khanghaude nipaduna makhut khangting tingthoraktuna biki gi mangak charamda tap launa pairaktuna biki bu mapanda chingthoktuna sumang surida langtharai biki su masadu sumang duda sallaga tai kudaktuda biki masadu pungaw ngawraduna maigai khangdana phaina yungna masabu konjarabdi haiduna chenkhre Mana chenkriba maikaidusu konthong tamna chenkhibani Biki konthong du lanthokduna masa gyan tajada adum chenkhibana kada yore haiba phawba khangjade phana sangna chelaba matungda waba phawraklaba mali sor thabet honduna makhuttuna magi khu ududa sauduna haipet kontharaga matung handuna yengi matamduda ngasai nupadu laptakna magi matung ilakpadu mana su ure adudagi biki makha tana amuk hanna
ꯆꯦꯟꯕ ꯍꯧꯔꯛꯄꯅ ꯃꯍꯦꯁꯅ ꯁꯤꯈꯤꯕ ꯃꯐꯝ ꯈꯣꯡꯅꯥꯡ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯕꯤꯀꯤ ꯃꯃꯥꯏꯗꯨ ꯍꯨꯠ ꯍꯨꯠ ꯂꯩꯗꯨꯅ ꯃꯇꯨꯡ ꯍꯟ ꯍꯟ ꯌꯦꯡꯗꯨꯅ ꯆꯦꯜꯂꯛꯄꯅ ꯈꯣꯡꯅꯥꯡ ꯃꯔꯨꯝꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯏꯐꯦꯠ ꯂꯣꯠꯂꯤ꯫ ꯃꯁꯥꯗꯨ ꯋꯥꯕꯅꯁꯨ ꯁꯣꯔ ꯐꯤ ꯐꯤ ꯍꯣꯜꯂꯤ, ꯃꯇꯤꯟꯁꯨ ꯀꯨꯠ ꯀꯨꯠ ꯌꯣꯠꯇꯨꯅ ꯈꯣꯡꯅꯥꯡꯗꯨꯗꯒꯤ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯕꯗ ꯉꯁꯥꯏ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯅꯨꯄꯥꯗꯨ ꯇꯥꯟꯅꯔꯛꯄꯁꯨ ꯎꯗ꯭ꯔꯦ꯫ ꯕꯤꯀꯤꯅ ꯃꯃꯥꯏꯗꯨ ꯈꯣꯡꯅꯥꯡꯗꯨꯗꯒꯤ ꯆꯦꯞꯊꯔꯨꯔꯒ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏꯗꯨ ꯍꯟꯅ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯍꯦꯠ ꯌꯦꯠꯂꯣꯝꯗ ꯃꯁꯝ ꯃꯅꯥ ꯏꯆꯣꯏ ꯆꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯤ ꯑꯃꯈꯛ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯂꯩꯔꯝꯕꯗꯨꯗ ꯕꯤꯀꯤ ꯃꯁꯥꯗꯨ ꯍꯦꯟꯅ ꯄꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯀꯨꯞꯁꯤꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯏꯗꯨ ꯕꯤꯀꯤꯗ ꯅꯣꯡꯈꯠꯂꯛꯂꯦ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯨ ꯃꯃꯤꯠ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯝꯕꯗꯨꯗ ꯕꯤꯀꯤ ꯂꯣꯡꯅ ꯁꯜꯂꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯄꯣꯞ ꯇꯥꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯕꯤꯀꯤꯒꯤ ꯃꯈꯣꯡ ꯅꯥꯃꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗꯨꯗ ꯁꯨꯝ ꯁꯨꯝ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯕꯤꯀꯤꯁꯨ ꯐꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯏ, ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯎꯔꯤ ꯈꯣꯡꯂꯤꯕꯁꯤꯡꯗꯨ ꯃꯐꯝꯗꯨꯗ ꯇꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯕꯤꯀꯤ ꯎꯄꯥꯏ ꯂꯩꯇꯦ, ꯃꯈꯨꯠ ꯃꯁꯥꯗꯨ ꯍꯥꯏ ꯍꯨꯝꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯤꯀꯨꯞꯁꯤꯗꯗꯤ ꯑꯀꯤꯕ ꯄꯣꯛꯂꯕ ꯁꯛꯐꯝꯗꯨ ꯃꯉꯥꯜꯇꯅ ꯄꯨꯝꯌꯣꯝ ꯌꯣꯝꯁꯤꯟꯈꯤꯗꯨꯅ ꯊꯣꯏꯒꯤ ꯅꯤꯡꯊꯤꯖꯅ ꯆꯪꯈꯣꯜꯂꯕꯤ ꯁꯛꯐꯝꯗꯨꯗ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯕꯤꯀꯤ ꯃꯗꯨ ꯎꯕꯗ ꯒ꯭ꯌꯥꯟ ꯍꯦꯟꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗꯦ, ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯈꯨꯎ ꯈꯨꯗ ꯀꯨꯜꯂꯒ ꯊꯣꯏꯗ ꯍꯥꯏꯖꯩ꯫ ꯕꯤꯀꯤꯅ, "ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ"꯫ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯗꯨꯅ, "ꯅꯊꯧꯅꯥ ꯅꯔꯤꯡꯖꯦꯜ ꯑꯗꯨꯛ ꯂꯩꯕ ꯅꯪꯅꯕꯨ ꯑꯗꯨꯒꯨꯝꯅ ꯍꯥꯏꯖꯕ꯭ꯔꯅꯦ? ꯅꯪꯗꯤ ꯅꯣꯛꯎ, ꯅꯈꯧ ꯄꯣꯡꯅ ꯄꯣꯡꯅ ꯅꯣꯛꯂꯒꯗ ꯅꯪꯗꯤ ꯄꯛꯆꯕꯅꯤ, ꯅꯪ ꯅꯣꯛꯎ." ꯕꯤꯀꯤ ꯌꯥꯈꯩꯗꯨ ꯀꯦꯠ ꯀꯦꯠ ꯆꯤꯡꯗꯨꯅ, "ꯊꯣꯏ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩꯅ ꯍꯥꯏꯖꯕꯁꯤ ꯇꯥꯕꯤꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ. ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯊꯋꯥꯏ ꯊꯥꯕ ꯉꯝꯕ ꯑꯣꯏꯖꯧ. ꯑꯩꯗꯤ ꯃꯇꯝꯗꯨꯗ ꯅꯈꯣꯏ ꯀꯅꯥꯗꯁꯨ ꯑꯩꯒꯤ ꯊꯋꯥꯏꯁꯤꯕꯨ ꯅꯤꯖꯈꯤꯗꯦ, ꯑꯩ ꯅꯣꯛꯅ ꯅꯣꯛꯅ ꯊꯋꯥꯏ ꯑꯁꯦ ꯊꯥꯖꯈꯤꯕꯅꯤ. ꯀꯔꯤꯒꯤ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯎꯊꯣꯛꯂꯤ." ꯕꯤꯀꯤ ꯀꯞꯄ ꯍꯧꯔꯛꯏ ꯍꯦꯟꯅ ꯍꯦꯟꯅ꯫ ꯊꯣꯏꯅ, "ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ, ꯉꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗꯨ ꯉꯥꯏꯅꯕ ꯅꯈꯨꯠ ꯇꯦꯛꯇꯨꯅ ꯄꯥꯕ ꯍꯧꯔꯣ" ꯍꯥꯏꯗꯨꯅ꯫ ꯕꯤꯀꯤ ꯎꯄꯥꯏ ꯂꯩꯇꯦ, ꯊꯣꯏꯁꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯕꯤꯀꯤꯒꯤ ꯃꯉꯛꯆꯔꯝ ꯃꯄꯥꯗꯨ ꯃꯁꯥꯗꯒꯤ ꯁꯣꯛꯇꯅ ꯃꯦꯠꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯕꯤꯀꯤꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯃꯧꯈꯔꯤꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯇꯨꯔꯦꯜ ꯂꯩꯔꯥꯏꯗꯨꯗ ꯃꯊꯟꯇ ꯆꯤꯡꯊꯦꯛ ꯆꯤꯡꯅꯥꯡ ꯃꯔꯛꯇꯨꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯒꯤ ꯊꯋꯥꯏꯗꯨ ꯕꯤꯀꯤꯗ ꯌꯦꯡꯗꯨꯅ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯤ꯫ ꯕꯤꯀꯤ ꯃꯁꯥꯗꯨ ꯋꯥꯕꯗ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ, ꯃꯃꯥꯏ ꯃꯃꯤꯠꯀꯗꯨ ꯃꯨꯁꯨꯛ ꯃꯨꯁꯤꯜꯂꯛꯂꯦ, ꯃꯈꯣꯡꯗꯨꯁꯨ ꯃꯊꯟꯇ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯂꯦꯜꯂꯦ꯫ ꯊꯣꯏꯅ, "ꯈꯪꯕ꯭ꯔꯥ ꯅꯪ, ꯑꯗꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯌꯥꯗ ꯂꯥꯛꯅꯕꯤꯈꯤꯕ, ꯃꯗꯨꯒꯤ ꯂꯃꯟꯅꯤ ꯉꯁꯤ ꯑꯩꯅ ꯈꯨꯝꯂꯤꯕ", ꯁꯤ ꯍꯥꯏꯔꯗꯨꯅ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯏ꯫ ꯊꯔꯣ ꯃꯥꯔꯣ ꯐꯅ ꯋꯥꯅ ꯂꯦꯜꯂꯝꯂꯕ ꯃꯇꯨꯡꯗ ꯕꯤꯀꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯈꯣꯡꯗꯨ ꯀꯛ ꯀꯛ ꯀꯥꯎꯔꯝꯂꯒ ꯃꯁꯥꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯊꯣꯏꯒꯤ ꯊꯋꯥꯏꯗꯨꯁꯨ ꯃꯐꯝꯗꯨꯗꯒꯤ ꯃꯤꯀꯨꯞꯇꯨꯃꯛꯇꯗ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯀꯨꯟꯖꯣꯅ ꯍꯧꯒꯠꯂꯛꯄꯗ ꯃꯃꯥꯡ ꯊꯣꯡꯒꯥꯗꯨ ꯏꯍꯥꯡ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯄꯥꯟꯗꯒ ꯊꯣꯛꯂꯨꯗꯅ ꯃꯆꯥꯅꯤꯄꯥꯒꯤ ꯀꯥꯗ ꯍꯟꯅ ꯍꯦꯛꯇ ꯐꯠ ꯆꯪꯁꯤꯜꯂꯤ꯫ ꯕꯤꯀꯤꯒꯤ ꯐꯃꯨꯡꯗꯨ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯟꯖꯣ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯨꯟꯖꯣꯅ, "ꯍꯥꯏ ꯊꯕꯥ, ꯊꯕꯥ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯅꯦ?" ꯊꯕꯥꯅ, "ꯑꯌꯨꯛꯁꯤꯗ ꯀꯧꯖꯅꯤꯡꯈ꯭ꯔꯕꯅꯤ." ꯀꯨꯟꯖꯣꯅ, "ꯅꯪꯕꯨ ꯀꯧꯖꯅꯤꯡꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯍꯧꯒꯠꯂꯛꯎꯅꯦ." ꯊꯕꯥꯅ, "ꯅꯣꯡꯁꯨ ꯉꯥꯜꯂꯕꯅꯤ, ꯑꯩꯁꯨ ꯑꯗꯨꯝ ꯍꯧꯒꯠꯂꯛꯀꯗꯕ ꯂꯩꯔꯕꯅꯤ." ꯀꯨꯟꯖꯣꯅ, "ꯍꯦ, ꯅꯆꯥꯅꯨꯄꯥ ꯂꯩꯔꯝꯗ꯭ꯔꯤꯁꯦ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏꯅꯦ, ꯊꯣꯡꯁꯤꯁꯨ ꯍꯥꯡꯗꯣꯛꯂꯝꯂꯤꯁꯦ." ꯊꯕꯥꯅ, "ꯍꯥ, ꯑꯉꯥꯡ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ?" ꯀꯨꯟꯖꯣ ꯃꯈꯥ ꯇꯥꯗꯅ ꯃꯄꯥꯟꯂꯣꯝꯗ ꯐꯠ ꯊꯣꯛꯈ꯭ꯔꯦ꯫ ꯊꯕꯥꯁꯨ ꯐꯃꯨꯡꯗꯨꯗꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯄꯗ ꯀꯣꯟꯊꯣꯡ ꯂꯣꯝꯗꯒꯤ ꯅꯤꯄꯥ ꯑꯃ ꯏꯐꯤꯡ ꯐꯤꯡꯅ ꯃꯈꯣꯏ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯔꯦ꯫ ꯃꯇꯝꯗꯨꯗ ꯀꯨꯟꯖꯣꯁꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ, ꯃꯥꯁꯨ ꯅꯤꯄꯥꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯔꯕꯅꯤ꯫ ꯀꯨꯟꯖꯣꯅ, "ꯍꯥꯏ ꯆꯥꯎꯕ, ꯀꯩꯗꯧꯔꯦ? ꯍꯥ, ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯅꯪꯅ ꯇꯞꯐꯤꯡ ꯇꯞꯐꯤꯡ ꯆꯦꯜꯂꯛꯂꯤꯁꯤꯅ ꯀꯔꯤ ꯇꯧꯕꯒ ꯌꯥꯎꯔꯕꯒꯦꯅꯦ?" ꯆꯥꯎꯕ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ꯫ ꯆꯥꯎꯕꯅ, "ꯏꯕꯥꯏ, ꯑꯩꯅ ꯑꯌꯨꯛ ꯋꯥꯀꯤꯡ ꯆꯠꯄꯗ ꯃꯤꯅ ꯍꯥꯏꯅꯔꯛꯄꯅꯤ." ꯀꯨꯟꯖꯣꯅ, "ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ." ꯊꯕꯥꯁꯨ ꯁꯨꯃꯥꯡꯗꯨꯗ ꯐꯨꯠ ꯀꯨꯝꯊꯔꯛꯇꯨꯅ ꯊꯕꯥꯅ, "ꯏꯕꯨꯡꯉꯣ ꯆꯥꯎꯕ, ꯀꯔꯤꯅꯣ ꯍꯥꯏꯌꯨ, ꯃꯤꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ?" ꯆꯥꯎꯕꯅ, "ꯏꯆꯦ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯕꯤꯀꯤꯗꯣ." ꯀꯨꯟꯖꯣꯅ, "ꯍꯥ, ꯕꯤꯀꯤ ꯀꯩꯗꯧꯔꯕ?" ꯆꯥꯎꯕꯅ, "ꯑꯩꯈꯣꯏ ꯕꯤꯀꯤꯗꯣ."
Taban isa kaidawre haibano ibungo kunjona mama nangbo amukta taptha khone wasi karino khangdana ontho idako nangse sawbana ibai ise bikido a sana khongnang khonglem bigi mapaduta turel re tu ta duna lei hore haina ngangna howe kunjona ha chumlabrane hairi sibo wasi tabada thabadi masadu gyan mangduna mana leplibo mofom demaktada adum lekthakre sawbo macheda yengduna sawbana iche iba iche se kainom tawkhre kunjo su magi nupi thabada onsinduna yenglubo matamdati laimaiduda lekthaduna leibudu ubada khudaktuda masen mabai ani manaduna thababu oyat sauduna imda usinduna magi pamungda hifalle sawbana ibai ei halam lage kunjona sawbu nangbo amukta ngai khone nasia se khara yenglamkho sawbana ibai oina isebu chena biramlo ai mafamduda housingmak chatlage kunjo su mayum mangoldu chenthora i amuk su magi nupina gyan tadana yatatuna leriba maikaiduda hanna yengi makhongdu masagi nakta thangsi thangamda magi nupi thaba hundoktuna thanamsi upai leita masadu phumbangne mikupsida thaba su lok khu dona masadu khajik lenglai thabana ising kunjona ising khara kalladuna thabagi mamai mamit amadi makoka du khajik jorhanbadagi thaba su hojikti gyan phajana lakle thaba khudaktuda hiplambadagi phuk hogotuna kunjogi mang thangduna yumdudagi senthorakle kunjona hai thaba mapuroibana kauribudu ta khitre ngasai mawpanu fa chawbana hairamba khongnang makhongdu tamna makhongduna aduma kakaptuna chenkhre matungda kunjo su chen boisat poi matung inaduna tanari thaba amadi kunjona mafamdu yorpa matamdadi turen khongbanduda mi mayam amana ikoi koisinduna biki thawa yawdrab haksangduda yengduna leiram thaba su mafamduda prap chensilli kunjo su adu mangai nakanda haksangdugi manakta chawbasu famduna kaplaga leirammi thaba masanu oiramliba matawdu ubada masagi nakta changsinduna masabu mathadungda kongkhatuna o khongna kaplaklei kunjo su maka masagi nakta tapna khuda kunthaduna masabu kawduna kapli thaban imagi ibungo kanada karina ran langjarudana nangna ngasi mafamsida ningaidana tumlibano se hawgalo ima lagle imana kauribse nangbu tadrabro hawgalo imana nangbu lawbu laklibane yumda chatlase hawgalo thaba masabu hanjin kawduna kaptuna tengthana oiri kunjona thabagi lengjumda paiduna khamjinjai haibustani macha kaina maisakna mamagi thamoila kanungduda sakhalakliba maisaktudi kana laklaga muthatpa ngamkadawri kunjo upai lete masagi thawai yawdraba hakchangduda yengduna adumak leiri thaban he isor karino ngasi nangna egi ifamda asukwaba maisa ama ibiribasibo isana kanada kari mara langjakhiduna mabu fijom asumna tahambu piramilbibun mama aibusu loksan biro sawbana ibai nungaibadi haunade angang se yumda puna batawrasi kunjona thaba kaplanuse isa se yumda purasi magi karmagi matung inna bidata na asum tamlambanani ngasi gi taibang pansida leriba pipung kuding mag nomadi isana satkriba sigum loinamak sanakhigadaba ngakni masida karigi nangna aduk waribano thabana yaroi ifamdagi isabu munduna pukhiba yaro kunjona yengune he kuding makche mapu magi lila ngaktani ne he taibang pansida mana laujari vo thaudang adu loiraduna mapu magi manakta amuk hanjakhibasida taibang kanana no thingbang ngadabse se kaplanu nangna adum tawraga isagi thawaina mapu magi manakta karam harau nungaina yobu ngamgani se kaplanu mayam manaduna bikigi hakchang dubu mayum phawba purakle mayamsu mathan amaga murum chonaduna ngangnei ngarang su mafamdumaktada asi hakchang ama aduga ngasina ta kunjogi machani pa hoine ngarangi mai phawba mulam khiroi khangdreda ngarang asi sida tawriba thingnariba mayamse angakpani asomda su college ta satri singna mahesh ngarang sikhiba amadi bikisu ngasi mahesh na ngarang siramba mafam dumaktada siduna leiramba haribu singdu loina khangnare mayam su pumna maksi karamnano haibudu ngakpada kham thengnare pausi rasu phangle aduga roji juli khoisu loina tanare hostel dugi mapu roma su khangle pausi hek tabaga roma di masadu leta phung khangdre mahesh mathangda biki mathangdana kana
खनबदा मसागी मिंग लेफम फाउबा काउरे हाइबगी फिवमदा लेरे रोजी सु रोमागी मवोंग मतौसिंगदु उबदा मासो पाखत्तबदी नत्ते अदुबु करिदि उपाय ले माना तौजरुबा महिगी मतुंग इन्ना फंगजबम फंगफम थोपा खुदमनि खनबदा नतना उपाय लेते ngasisu roji di college ate atai satri singdi loina chatnakre roma masadu haipam tawpang khangdana roji gi nakta kakhlak langlami roji na ine kari leirabage changbira romana ibema roji khangdreda kari matongno ngasi ngarangi matau singsibu makhoi amamam to aina mathang roji na ine mana tawjabana mana phangi haibaduni romana ai khangle roji punamakchi thoigi thawaina laman khumlak pangaktani haibasi soiraru Rosina, madumak achumbo soidana oigani ine. Roman, ibema masibu kamdawna kan bangamgani. Rosina, ine, masidabu aina kari khanglu kadabano. Romasu Rosi gi paukumduda makha tadre. Romana, fare, ay amuk kumlage. Roma phamlamdagi Rosi dagi mamai leithoktuna makongdu thangba hawbagi. Rosina, ine. Roma thanglim leiba makongdu chapleptuna karigumba asa amaga loinana mamai du Rosi da onslai. Rosina, ine wari singdu ngasi phawba ai kana amagi mafamda tamthoktri Romana Rosina ine waldu thukaiduna thoigi mathau mangam loithokpinaba kudingmak sidagi kanbangam basu kanana khangbangamba Roma mamitu ira chenduna Rosida munna yengi Rosina masi aigi thajabani ine Romana phare nangi aningwadu pangthoksaro maduda tholakpa afafatta kuding ine na thodang logani Rosina ine masu nungdi nungaite Roma ki amu khallubada adubu karigumba madu ta hogdrabdi mathang soklaklabdi haibdu kiduna wafam singdu kangthoklage chap yungna khankhre Romana nangna tawrakpu kudingda aina amuk hanna thingkhraro Rosina ine Roma su kumthakre adudagi Roji su hostel dutigi chak thongnaba leiriba ahna ahumduda hostel duda thokriba mataw karamna thoina thiba khangdana leirakibagi wari pumba amata chitadana tamne ahal ahumdusu waridu tabada ngakpana kham thengle makoisu panthaba tawdana thoina leiramba kadugi sodu hangdokladana wall box du thugaiba hawraki makoina wall box du thugaiba hek hawrakpadagi hauna nupigi khonjel ta kadu kaptuna tengthabagi khonjel amukta da yam pikna machi dagi tarakpa hawraklabani machi machet thugairakpadagi thoina setkiba phiroldugi phijet machi phangba hore makhoi ahum amana amada yengnana mangak nomne Roji su mamitu kuptana yengduna leiri thoigi thawaidusu mathi phongba sum henjilakli amuksu kanna nokpa amuksu kappa angakpa amu oikre makhoigi mafamda makhoi ahumduna asum thugairakpana thoigi saru polangsingdu phangle makhoi ahum changduna asengba phi amada thoigi saru sayangsingdu thamne matamsida thawaiduna yamna wana hik kapagi amagi tingthabagi konjel ama laya sengna makhol loina maktari matamna su asum haujin khibda hostel dugi sakri singju mathang amamam hanarakpanu hostel ju satri loina maksure makhoi su haujikti wari singdu loina makhangnare mathan chin amadagi amada asum chandokibana wari si haujikti leibak tu sinba thungkhre medhana moi baba aina tariba pausibu asumba mak oiribal jalo Rakeshna karinone medam mabukning nungsina medan isa thoido makhoi machen sarau sinaraga hatok khibiwa oiramhal meda kapsu kablakle Rakesh ma ki nupi gi wadu kadai fawba sumina tragalale haibdu khanthaba tawdana masaudu sauning basum helakli medhana masibu mina tongnaba thabaklo Rakeshna phai haujikti makhoi amata aina lemna khaktharo meda masidabu isa phukjabagi nungaibdu kadaidano Rakeshna yare mama ai haujingmak police ta satuna complaint tawrugani Rakesh panthabu tawdana prap satkre meda macha nupi thoigi photo du ko andun tingthab na kapli asomda su pausi ra su taraduna asawba kayaga loinaduna masada mi siba yaba khulai thang macha amma yepladuna hostel du tamna lakle hostel du gi get to fana kannani mana ilakliba ra sawba heman kibanam mamit animak imuk ngangkhre hostel gate manung da sanglakle Roma su magi kadagi ras sanglakpudu uraduna mapan da thorai ras
Romabu hek ubaga matungda yepliba thangdu makut yetuna satoktuna makhongdu khara thujinna Romagi naktamna thangjilai. Tanja sida Roji su Juligi kitchendagi thorakpaga mapa sap chanai. Roji Ras ki mataudu ubada pakhatpa amaga loinana Rojina Daras Roji prap yangna changsilaktuna Romagi mamangda makut anidu phandoktuna thang thattuna lepi. Rojina Rasna Rojina handokro ngasidi aigi nungsibagidamak ai laman khumlage. Rojina madu nangi hak nate Daras nangna hojik kana oiduna nangna sikhrabi thoigidamak laman khumba lakliba. Rasna Roji nangbu aibu khamlanu mabu ikut petna hatlam laga mabu kainabagi khambang ngamdraba matam kuinadagi saklakliba maisakse mutpa ngambu oijarage. Rojina maduda sukarigumba mutpa ngamdrabadi kamdauba. Rasna Roji nang handou aigi aningba apamse nang thinglanu. Roji ngasidi taibang pansida aina hingliba makhai nangna thoigidamak inegi mafamda laman khumba matik natte karigumba nangna magi mathakta laman khumge hairabadi aibu hana hatoklanko Daras Ras mabungning nuksina kappa horai tanja sida ahan ohumduna chensilaktuna Ras bu khamsinnaba kanna hotnari makuttagi thangdu sumunnabu laknari serak sida thoigi baba Rakesh hostel du police team amaga loinana yawrakle. Police singduna matfamduda yawrakpada Ras na leiramlibu phibomduda makhoi mayam chensinduna Ras ta nongmaina namduna leimaiduda inthui nesinba yaw kauksinba su yawri. Rasu police singdudagi chaina du khangduna leimaidu tharo maro oli. Matang sida kuntrani thoi suba episode matang sida loisinjare makha tabi episode amukta na bigidakta sem saduna leibiu haijabaga loinana tabireba amadi yengbirapu pudingmakpu Manipuri wari tamina si YouTube channel gi maikaidagi amuka